experienced, highly qualified amadi dedicated faculty singna takpi tambiri matam gi oiba career counseling motivational session audiovisual classroom amadi science ki lab ningthi jana leiraba amadi library ningthi jana leiraba mafam amakakni school asigi mahiroi singtegi oiba akanaba scholarship ki kutong sabasu thamjari mama mapa lejatraba natragana sel thungi phibam sotharaba imungi mahiroi singki kutong sabasu pijari nupa masa amadi nupi masa singi tokhaiba hostel ki kutong saba leiraba amadi mahiroi singi kanaba special remedial class ki kutong sabasu pijari loina na chaliba chahi asigi bosem amadi CBSE ne loba class 10 exam singda sada marfu manga gi mathakta fanglaba mahiroi singi oina free studentship ki oiba kutong saba thamjari loina na sada 100 gi mathakta fanglaba singi oina free admission gi kutong saba pijari loina na school asida ahanba mingchan birakpa satra yankhai gi oina admission fee lawjaroi hena kupa marol khangbining basingna call tawbirau 883706 5846 amuktang gahanna 883706 5846 layingjari City Hospital Khongjom Bazar da ningthokaba amadi irai numit khudingi nungtil pung ani taba matamda gainiga mari lenaba laina kudimak layingjari loinana hariba mufum asida ultrasound ECG gi kudong chabasu phongbigani hena kupa marol khangbining basingna call tobiu 7005 33746 amuktang gahanna 7005 33746 loinana 961200 5497 amuktang gahanna 961200 5497 अहानबदा मरु ओइबा पाव मणिपुर की ख्वाइदगी तमथिरबा लैंडस्लाइड ता मियोय मरिफु माथोय सोकहनख्रे टेरिटोरियल आर्मी पर्सनल अनि यावना मियोय निपान की असिबा हक्सांग सिंग फंगले मियोय तरा निपान सोकलगा फंगले टेरिटोरियल आर्मी यावना मियोय यांखैगा मंगा मफम खंगद्रे खुदोंग थीबा तारबा सिंगदा पीबा याबा मतेंग सिंग पीगनी हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे अमरोमदा होम मिनिस्टर ना लैंडस्लाइड की फिवम यंगसिननबा खंगलखरे गवर्नर लागनेशना थमोय सोकना अवाबा फोंदोरकले लोइनना लैखिद्रबा सिंगदा लुपा लाख मंगा असोकपदना लुपा लिसिंग यांखै पीरगनी हाइना चीफ मिनिस्टर एन बिरेना फोंदोखरे कांगी आइफा पाउजेर पीरकले कैबुल लमजाव की मियाम हौरक्तुना नेशनल पार्क की गेट सो लोनसिलुरे हाइरे एकनाथ शिंदे महाराष्ट्र की चीफ मिनिस्टर ओइना वासक लौख्रे बिजोय कक्सिंग ताबम अमसुंग लैमा पोकपम संजीत कुमार की केस NIA दा ट्रांसफर तौननबा बिष्णुपुर की SP ना DGP दा हाइजरमले मखोय अनिमक जुलाई 13 इंग्लिसिंग अनि कुनगनिथोय फावबा जुडिशियल कस्टडी दा रिमांड तौख्रे हाइरे लमसांग PS की मनुंग चनबा अखाम अवांग लेकाइदगी थमचेत लेरगा चारुबा मपा मचा ओबा अमसुंग को ngaubuna singba तौरकपदगी रिम्स दा लाइकनखरे हाइरे अमदी इम्फाल ईस्ट अमसुंग थौबाल दा मेट्रिक टन चामगा यांखै चनगदबा फर्टिलाइजर गोडाउन अनि संगाखरे खुरुमजरी मॉर्निंग न्यूज पेपर रीडिंग ताबिरिबसिंगबो पुष्पारानी लाइश्रमना तराम नोक्सरी ngasi ingen gi nini panba yaifaraба
ꯏꯪ 2022 ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 1 ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯣꯛꯍꯜꯂꯨꯕꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ 42 ꯁꯣꯛꯍꯟꯕꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯒꯤ ꯄꯔꯁꯅꯦꯜ 2 ꯌꯥꯎꯅ ꯃꯤꯑꯣꯏ 9ꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ 19ꯁꯨ ꯐꯪꯕ ꯉꯝꯈꯤꯕꯗꯒꯤ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯍꯜꯂꯕ ꯑꯄꯨꯟꯕ ꯃꯤꯑꯣꯏ 44ꯒꯤ ꯃꯅꯨꯡꯗ 55 ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨꯡ ꯉꯔꯥꯡ ꯑꯌꯨꯛꯀ ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯔꯥꯡ ꯆꯤꯡ ꯃꯈꯨꯋꯥꯝ ꯚꯤꯂꯦꯖ ꯔꯣꯝꯗ ꯂꯩꯕ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦ ꯂꯥꯏꯟꯒꯤ ꯌꯥꯔꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯦꯝꯞꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯕꯇ ꯅꯠꯇꯅ ꯇꯝꯊꯤꯔꯕ ꯆꯥꯎꯔꯕ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯄꯨꯂꯞ ꯀꯤꯟꯊꯔꯛꯇꯨꯅ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯅꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯈꯤꯗꯕꯅ ꯊꯧꯗꯣꯛ ꯑꯁꯤꯃꯛꯅ ꯌꯥꯝꯈ꯭ꯔꯕ ꯃꯤꯑꯣꯏ 42 ꯌꯧꯅ ꯁꯣꯛꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯇꯨꯄꯨꯜ ꯐꯥꯎꯔꯛꯂꯒ ꯏꯝꯐꯥꯜ ꯇꯝꯅ ꯌꯧꯔꯛꯀꯗꯧꯔꯤꯕ ꯔꯦꯜꯋꯦ ꯂꯥꯏꯟ ꯁꯦꯝꯒꯠꯄꯒꯤ ꯑꯀꯟꯕ ꯊꯕꯛ ꯁꯨꯔꯤꯕ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯂꯩꯐꯝꯁꯤꯡ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯤꯕ BIPL ꯀꯝꯄꯦꯅꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯩꯐꯝ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯅꯠꯇꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯤꯅꯦꯟꯁꯇꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯒꯤ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯅ ꯑꯇꯣꯞꯄ ꯀꯝꯄꯦꯅꯤ VSCꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯔꯁꯅꯦꯜꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤ ꯑꯃꯁꯨꯡ ꯑꯥꯔꯃꯤꯒꯤ ꯂꯩꯐꯝꯁꯤꯡꯅ ꯑꯃꯒ ꯅꯛꯅꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯔꯦꯜꯋꯦ ꯂꯥꯏꯟꯒꯤ ꯌꯥꯔꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯁꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯈꯤꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯃꯈꯣꯜ ꯍꯧꯅ ꯌꯥꯝꯂꯕ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯄꯨꯂꯞ ꯅꯝꯊꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯨꯝꯅ ꯍꯤꯞꯅꯔꯨꯔꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯂꯛꯄꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯌꯥꯎꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯅꯔꯛꯈꯤꯕꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯄꯟꯊꯗꯅ ꯏꯝꯐꯥꯜꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯃꯤꯍꯨꯠꯁꯤꯡꯒ ꯑꯊꯨꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯅ ꯂꯧꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝꯗ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ SDRF ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯅ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯁꯣꯛꯂꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯔꯦꯜꯋꯦ ꯂꯥꯏꯟ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯇ ꯅꯠꯇꯅ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯏꯖꯩ ꯇꯨꯔꯦꯜꯗꯁꯨ ꯄꯨꯂꯞ ꯇꯥꯁꯤꯟꯕꯗꯒꯤ ꯗꯥꯝꯒꯤ ꯐꯤꯕꯝ ꯑꯣꯏꯔꯛꯇꯨꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯊꯠꯈꯤ꯫ ꯏꯆꯦꯜ ꯊꯠꯂꯕ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯛꯇ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯑꯃꯁꯨꯡ SDRFꯅ ꯑꯥꯔꯃꯤ ꯑꯃꯗꯤ ꯔꯦꯜꯋꯦꯒꯤ ꯑꯣꯊꯣꯔꯤꯇꯤ ꯈꯨꯟꯖꯥꯁꯤꯡ ꯔꯦꯜꯋꯦꯒꯤ ꯂꯣꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯡ ꯆꯪꯁꯤꯟꯅꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯔꯤꯂꯤꯐ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ MCS ꯑꯣꯐꯤꯁꯔ 5ꯕꯨ ꯅꯣꯅꯦꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯑꯦꯇꯦꯆ ꯇꯧꯍꯟꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ A ꯆꯤꯡꯂꯦꯟꯈꯣꯝꯕ ꯃꯩꯇꯩ, ꯉꯥꯉꯣꯝ ꯎꯇꯝ, ꯕꯟꯇꯤ ꯀꯣꯟꯊꯧꯖꯝ, L ꯒꯤꯠꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯨꯂꯩꯃꯥꯟ ꯗꯧꯂꯠ ꯈꯥꯟꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯛꯇ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯅꯦꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯅꯁꯨ ꯇꯨꯄꯨꯜ ꯌꯥꯔꯗ ꯔꯦꯜꯋꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯦꯝꯞꯇ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯩ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄꯅ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟ
wasing khanganki aduga National Highway number 37 Imphal Jiribam lambi gi mafam ayambada sathok chasinda khudong chadaba mayoknabana highway asida miyamna sathok chasin tawdanabasu khangankhre aduga thokliba khudong thiba thodok asida mayoknaduna lengaki mari leinaba authority singi mateng mathau tarakpa singna district asigi SP amasung Hausong subdivision gi SDO da mi thiba amasung kanbagi damak pau pibirakpa yagani haiduna official anisigi phone number sing miyamda lauthokhi relief material gina DRDA gi executive engineer da contact tawraknana ba khanghanbaga loinana layengbaga mari leinaba thabak singina district asigi CMO da contact tawraknaba makhoigi telephone number singsu pikhibaga loinana khanghaudana thoklakpa thodok asiga mari leinaba thabak thauram singidamak SCO Hausonggi office da control room amasu hangdokkhre nakal amaromda landslide asina maram oiduna lainungda phumjin khibadagi miyoi nipan asiba haksang oina phangkhrabasu soklaba miyoi singdi CMO nonegi midyang makhada manak nakpa layang sang singda puduna laikanakhi aduga phibam hena luraba asokpa singbuna helicopter sizinaduna hena phaba layang sang singda pukhi Thodok asigi pauk tabaga Chief Minister na athuba mifam ama pangthoklamlaba matungda Prime Minister amasung Home Minister na khanghalakpagi matung ina thodok thokpham da sangsinduna yengsinki kintharakliba chingi leibak sing adu home bana maram oiraduna machinery sing pusinduna ijai turelbu damgi phibam da thingjinduna thamlamkhiba adu kothoknaba honabada khudong chadabadagi railway gi staff sing amasung khunja sing yauna mafam aduda lakhiba miyoi singna mateng pangchinduna machinery sizinaduna leibak sing adu kothokduna ijai turel gi isel mahausagom chelhanana basu honakhi hairi laibak thiba thodok asigi matangda maikei gyadagi thamoi sokna awaba phongdoknarakhibaga loinana CPIM Manipur State Committee Pauna Kaithal Nambul Mapan ki Secretary Khetri Mayum Santana Thadorakpa Cherol Amanasu awaba phongdorakle thodok asida khudong thiba mayok naraba miyoi singidamak awaba phongdokpagi mifam ama party asigi office ta pangthoktuna minute ani tumina leptuna awaba phongdokhi mifam asida Manipur lengak amasung Union Government na laikhidraba amasung asok apan mayok naraba territorial army ki personnel singyauna atei miyoi singi mung manunggi miyoi amamam sanaba lengaki thabak pibinanabasu phongdokhi amaromda ngarangi None district ki Tupul da laiba railway station amagi manakta thokhiba sing ningkhaibagi laibak thiraba thodok adubu mayok nariba miyoi pumnamakta union lengaki maikaidagi pangbiyaba mateng pumnamak pangani haina Prime Minister Narendra Modi na Chief Minister N Birendra khangalakhibaga loinana thodok asigi matangda lokhatpa yaba thabak pumnamak lokhatnana basu khangalakkhre Prime Minister na thodok asibu mayok nariba miyoi pumnamak awaba khudong thibadagi nanthorakpa oirasanu haibagi wafamsu phongdorakhi Prime Minister na thodok asida pungning changlakpu busu Chief Minister na thagatpa phongdokkhre loinana Tupul Railway Station manakta thokhiba landslide na maram oiraduna asibak sang khara phangba ngamkhrabasu mafam aduda deploy tawrakhiba territorial army ki masing yamlaba personnel singyauna Indian Railways BIPL amasung Lanai Company VSC gi miyoi kya thiba khangdana lairiba phibam adugi matangda yengsinanaba Union Home Minister Amit Sahana Chief Minister N Birendra khangalakkhre Home Minister gi boktak matung ina Chief Minister na lusingba team amanasu thodok thokpham da panthadana sangsinduna yengsinkhibaga loinana mi kanbagi thabaksu yangsilhankhre haire Amaromda ngarangi laibak thiraba thodok asi hokhiba chayol amarom nong leptana sukhibadagi thoholakpani hairaduna thodok asida laikhidraba miyoi singi imung manungda Governor Laganesana thamoi sokna awaba phongdorakpaga loinana laikhidraba singi thawaina ingna sikna leiruba oirasanu aduga makhoiga kainabagi awaba mayokna horaba imungi miyoi singdana khangbagi pangal pinabiba oirasanu haire
लोइनना थौदोक असिदा सोक्तुना लाइकनरिबसिंग अथुबा मतमदा फगलकपा ओइरसनु हाइना गवर्नरगी माइकेदगी फोंदोरकले Ngarangi laibak thiba thaudo asida laikhidraba miyoi singda lupa lakh 5 gi ex gracia gi senpham piragani amasung soklaba miyoi singdana lupa 50 piragani haina thaudok thokpham da hakthengna yengsinkhiba chief minister N Birena phongdokkhre mahakna makha tana phongdokhibada soklaba miyoi singi layengbada sangba sel yauna mathau taba pumna makki thaudang Laingakna puragani haiki loinana thaudok thokliba mafamda mi kanbagi thabak leptana sathari haidaduna rescue team da Manipur Police amasung State Disaster Response Force Army personnel singna chingba deploy tawduna saruk yari thaudok thokpham amasung akoibagi khunja singna su chief minister na hakthengna wari sanakhibaga loinana thaudok asida khudong thiba mayok naraba miyoi singda tengbang birakpa amasung mi kanbagi thabak chathabirambagi damakta su tawbiman khangba utkhi chief minister gi khongchat asida Rajya Sabha gi MP su oriba ningthau laisemba sana zawba Hill Areas Committee gi chairman di Gangmai Chief Secretary Dr. Rajesh Kumar Lengaki Administrative Secretary Singh Police amasung Army gi senior officer Singh su loinakhi Sahi khudingi leptana pangthorak lagasu COVID-19 pandemic mayok nabadagi marakta lepa yaukhrabasung asi pangthokadawriba kang Rathajatragi mangoinana Governor La Ganesan Chief Minister N Biren amasung Speaker TH Seitabartana yaifa paujel pirakle Kaibulda National Park amadi mafam sigi miyam khangandana Khongjai ngamba Chingbu Reserve Forest amasung Wildlife Sanctuary lauthok halaga Kaibul lamjabo sensitive zone ni haduna ethnic ecotourism park saba yaroi hairaga sensitive zone oriba moirang khunau da sagani haibasi Kaibulgi miyambu lengakna thawoi bidabani haina ngarang Sangai Protection and Preservation Committee gi convener KH Sanatombana phongdokkhre wafamasi Kaibulda ethnic eco tourism sagani haina lengakna phongdokhraba matung moirang khunauda oina sananaba thaurang tawrakpagi mayokta ngarang pangthokhiba Kaibul miyam gi mifamda phongdokhibane Kaibulgi miyam hojik yamna awaba phibam amada leire nakal amadana National Park aduga nakal amadana Khongjai ngamba Chingbu Wildlife Sanctuary lauthokkhibadagi Kaibulgi miyam thabak sufam nompham leitre haiki handakta Chief Minister na Kaibul lamjauda ethnic ecotourism park saba haure hairaga masigi ona tainabada atopa mafam ama oiriba moirang khunauda saba haunanaba hotnariba si Kaibulgi miyam na yaningde maram aduna miyam gi awabasi Chief Minister na ubiduna Kaibulda ethnic ecotourism park sabiyo haduna pukning sinsinke Kaibuldagi ningthaujam basanta kauba miyoi amana phongdorakpada ethnic ecotourism park asi Kaibul lamjauda sagani haibagi thajaba ngasimak piraktrabadi Kaibulda lairiba forest office amadi sangai ngasi ahing mathong maram khangdana mangkhiba yabagi akiba leire haiki miyamgi ihul khangna lengangna thabak pangthokpiyu sahi kayagi mamangdagi sangai bungak chenduna lakliba Kaibul miyamgi awabasi khangbiyu maram aduna Kaibulda ethnic ecotourism park sabiyu haiki miyamgi mifam asida phongdoknarakliba wafamsing asiga mari leinaba warepsing loraba matung Kaibul lamjau National Park ki gate ta mifam aduda saruk yakiba miyoi pumnamak laktuna park asigi manungda leiramba tourist amadi forest guardsing tanthoklaba matungda park asigi gate solonsinki loinana miyam aduna pendabagi khulau kaya su laukhi
ꯑꯗꯨꯝꯑꯣꯏꯅꯃꯛ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯕ ꯄꯥꯛ ꯑꯁꯤꯒꯤ ꯒꯦꯠꯀꯤ ꯁꯣ ꯑꯗꯨ ꯐꯣꯔꯦꯁꯠ ꯂꯣꯏꯁꯪꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔꯅ ꯑꯃꯨꯛ ꯊꯨꯒꯥꯏꯗꯨꯅ ꯒꯦꯠ ꯍꯥꯡꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯅꯦꯁꯅꯦꯜ ꯄꯥर्कꯀꯤ ꯒꯦꯠ ꯁꯣ ꯂꯣꯟꯁꯤꯟꯅꯅꯕ ꯑꯃꯨꯛꯀꯁꯨ ꯍꯣꯠꯅꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯈꯥꯏ ꯇꯥꯟꯅꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥर्कꯀꯤ ꯒꯦꯠ ꯁꯣ ꯂꯣꯟꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯥर्क ꯑꯁꯤꯒꯤ ꯆꯪꯐꯝ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯇꯧꯈꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯥꯏꯕꯁꯨ ꯍꯧꯈꯤ꯫ ꯂꯝꯕꯤ ꯄꯔꯤꯡꯗ ꯎ ꯋꯥ ꯄꯩꯁꯤꯟꯗꯨꯅ ꯃꯩ ꯊꯥꯕꯁꯨ ꯍꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯀꯤ SDPOꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯑꯗꯨꯝꯑꯣꯏꯅꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯔꯣꯅꯤ ꯃꯌꯦꯡꯕꯝꯅ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯄꯥर्कꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯍꯥꯏꯔꯤ꯫ Supreme Court of Indiana nahan numidang pung 4 tarakpada lauthokiba order amada Maharashtra-gi governor-na state asigi leingaki pangal sangyeng taunanaba khangalakhiba adumak chatharagadabani hairakibadagi Uddhav Thackeray-na Chief Minister famdagi resignation tawkhraba matung ngarang numidang pung 8 makhairom tarakpada Eknath Shinde-bu Maharashtra-gi anoba Chief Minister oina wasak laukhre। mahak pham thadokhraba Uddhav Thackeray-gi ministry-gi mayokta akanba irang hokhiba Shiva Sena-gi lusingba MLA-ni adum oinamak mahakpu Chief Minister oina wasak laukhibaga loinana BJP-gi MLA-singgi marakta maru oiba party-gi leader amasu oiriba Devendra Fadnavis-puna Deputy Chief Minister oina wasak laukhre। Panbayabadi mahak mamang thakta Maharashtra-gi Chief Minister anira oikraba BJP-gi lusingbane। ngarang makhoi anina lusingba anauba leingaki wasak laukhibaga loinana athuba matamda Shiva Sena-gi Chief Minister oina wasak lauraba Eknath Shinde-gi group-ta yauba party asigi MLA-sing amasung BJP-gi MLA-singgi maraktagi khangatlaga anauba leingakta hapchillaktuna chauthokhalagani hairi। था असिगी तारीख 23 की नुमियुंगबा ममांगदा बिष्णुपुर डिस्ट्रिक्ट पुलिस कमांडो की ऑफिसर इंचार्ज वाई शक्ति सेन की कमान मखादा यूनिट असिगी असिस्टेंट सब इंस्पेक्टर KH कामेश्वर न लुसिंगबा टीम अमना बिष्णुपुर कैथेल की ngaikong क्रॉसिंग मनाक्तगी अंडरग्राउंड ऑर्गेनाइजेशन अमगी एक्टिव मेंबर सिंगनी हाइबगी चार्ज तौसिंदुना फागतखिबा बिजोय काक्सिंग ताबम सही 53 अपोकपा लेखिद्रबा के अचौबा खोंगमन अमसुंग सिंगजमई ओइनाम थिंगेलदगी लेमपोकपम संजित कुमार सही 94 अपोकपा लेखिद्रबा L गोदाधोरगी मथक्ता बिष्णुपुर पुलिस स्टेशन रजिस्टर तौदुना लौखटपा केस अदु नेशनल इन्वेस्टिगेशन एजेंसी NIA दा ट्रांसफर तौदनबगी अयाबा पिबिननबा बिष्णुपुर डिस्ट्रिक्ट पुलिस की SP ना था असिगी तारीख 23 दा अइबा चेरोल अमा पिदुना हाइजरमले हाइरी। लमसांग PS की मनुंग चनबा अखाम अवांग लेकाइदगी थमचेत लेरगा चारुबा मपा मचा ओबा अमसुंग को ngaubana singba तौरकपदगी रिम्सता लाइकनखरे हाइरे। थमचेत चारुबा मपा मचा सिगी ममिंग निंगथौजम इबोमचा सही 94 अमसुंग महाकी मसानुपा जेम्स सही 19 ने अखाम अवांग लेकाइदगी हाइरी। ngarang ayuk thamchet leiraga charubadagi nungthilda oba amasung ko ngaurakpadagi rimsta laikanarakhibani। thaudo asigi pauk tabaga
Health Services ki office da pangthokiba paugi mifam amada Food Safety Administration Imphal West ki official Tongbram Brojendro Khabana paumising da phongdokhibada miyamna karigumba pot ama leiduna sadringai mamangda ningthijana yenglaga chabiyu pot leiba matamda manam namba amasung mahusagi oiba potagi khajiktang khenaba thengnarabadi Medical Directorate ta sample PBU haiki ngarangi thodok asibu mayoknariba mapa masana sakhiba thamset asigi sample test tawduna matau karamna thohalakpano haibadu thizillagani haiki adum oinamak mapa masagi phibam khudong thiningai oidre haidi Rashtriya Krishi Vikas Yojana RKVY asi haukiba kumja ing 2003 tareta haurakkhrabasu Manipurdadi kumja ing 2010 khaktadagi thabakta onthokpa hauki amasung RKVY gi thabak thoramsing Allied Department tareta haurakhibani haina Lau Singhu Minister TH Biswajit na phongdokhre wafam asingarang mahaki loisang na sinduna Imphal East amasung Thoubal gi District Agriculture Office Complex singda RKVY gi makhada metric ton Samaga Yankai Chanba Fertilizer Godown Sing Hangdokpagi Thoramda Phongdokhibane Lengaki Maikaidagi RKVY gi makhada pitharakpa senpham sing Lengaki Maikaidagi yariba makhai achumba amasung hena phagathananabagi-damak sisinanaba honaduna lakli center dagi pirakpa senpham singna Manipur gi awat apa sing yengsingadabani amasung masigi-damak center na pirakpa guidelines singi manungda Manipur da thaba oina onthokpada sungsinnadaba yauraklagadi madugi matangdasu khananainagadabani haiki maram asina lengaki maikaidagi scheme asibu thabakto onthoknanabagi matangda mayoknabasing Union Government ta haibaga loinana scheme asibu thabakta onthokpagi thodangsu lawgadabani haiki Masagi aruba anaba amadagi hauji Guwahati gi hospital amada layengduna lariba Wangjing Wangkhaidagi lingmabam Santoshki ana layengbada mateng oinanaba ngarang ayuk Santoshki imung manunggi miyoisingda punna hingminasi PHG gi thaumisingna ngamjabo oina sel gi mateng lupa 12,700 tengbangkhre haina punna hingminasi group ki information publicity secretary hai saubana thadorakpa cherol amada phongdorakli Handak June tarukta haidokhiba Council of Higher Secondary Education Manipur ko semna lokhiba class 12 ki examination amadi hauze haidokadabagi ngaiduna leriba Board of Secondary Education Manipur bo semna loba class 10 ki examination da mai paklaklaba mahiroi singde school singna certificate yonba yaroi haina Indigenous Youth Association of Kanglaipak IYAK gi Secretary Publicity L Ganga Laimana thadorakpa cherol amada hairi Mahiroi sing school da mahi tamba lakliba si makhoigi mapunsigi oiba lambi ama semnanabagi damakni tambiriba mahi adugi sangyeng oina lokhiba examination singda mai paklaklaba mahiroi singna phangpham thokpa certificate is certificate singda school singna mamal leptuna laurakpa haibasi Khangjadraba miyamda namthak tawduna certificate lalonbani haina lawgani mai paklaba mahiroi singna makhoigi certificate sing lawba haibasi makhoigi right ni masida private government school singna sel lawba haibasi maram chade haide
July ama National Doctors Day na lakpada COVID-19 pandemic manungda kathokpa amaga loinana extraordinary contribution tawkiba Dr. Singbu ikai khumnaba State ki thakta Directorate of Health Services ta ayupung mapan taba matamda utlagani haina Directorate of Health Services Manipur gi Director K Rajo gi cherol amana phungtorakle Imphal City ki maru oiba Thangal Bazar Pauna Bazar Masajid Road Khwai Naga Mapana Singba Mafam Kayada Pot Thangatpa amadi thangthabagi thabak tawriba masida natana foot yankhai chamagi arapada pot puthok pusin tawriba aikhogi sinmi pumnamak cheol amagi manungda nomaijing Sunday numit asi pothaba numit oigadabani haina All Manipur Lifters and Movers Welfare Association Imphal Manipur gi President L.S. Saramana thadorokpa cherol amana phongdorakle Manipur lengak na satharakliba War on Drugs ani suba saruki manung chana lokhalakpa thabak thauram singi manung chana chatliba June tha asigi manung da thengkhang taruk lakta heroin number 4 ni chingnaba potlam kaya Pagatuna loken gi kaithelda chaurakna lupa crore ani lakun lising yankhai ga taruk sahumari phuma thoirom gi drug phagat pangam khre haina phongdorakle Imphal East ki manung chanba achauba lokol sing oriba yaral lokol dagi guru lokol phawbagi Yamlaba lokol singda lengaki amadi lanai mioi kharagi aranba thausilna khusemgi ichau thohanduna chahi kya lofam sing asi mangan ta halle sanglaba matam ama wetland gi mingda ringban khajiliba si hangdoktana lerakhiba asisu politics ki akhuba mijeng vote bank ki politics tawbadagi oikhibara haibagi chingnaba phawi haina lawmi sinmi apullup Lausal Manipur gi General Secretary Laisram Kiranjin thadorokpa cherol amada phongdorakle Lokol asida law uriba lawmi sing law panba yadabagi awaba amadi law palabasu hanjin ising isauna mang ta hanbadagi lawmi sing kokta khut haptuna khangnare Haujik lokol asida oiriba phibam asi Manipur lengana khudakta mijang sangtuna awaba taraba lawmi sing asigi damak thabak lokhalu haiba wafam loksalna thamle Lausana lokol sing asida satuna ising thumliba asigi matangda thijilubada haukiba chahi kumja English ani tara humdoida Directorate of Environment and Climate Change na yarangi lokol da leriba lok sangam chamaga tararomgi lopu singda phaugi mahut sel oina pigani haiduna yanaraba achauba pat ama lupa crore ama lak humbudra sangna tawthokhi masida sizinariba lam hectare asi Kuntraga mga dasmik ahumni achauba pat asi tawbada lokol asigi hana laijaramba kenel adusu thingjinkibani masina maram oiduna yamlaba lawfam sing mang taklibasi thabak lokhatpa ngamdrabadi labuk singde yum sajili haiduna eviction notice thoklubagi wahan thok leiroi mang taklaba lawfam sing amadi lawmi singi damak lokhatpham thokpa thabak sing lokhatpiu hairi Makatarakpada mapan gyoiba paukar dang pichari Kolkata High Court ki judge ki bench amana sagol senumita katem of court ki charge singamari leinana West Bengal gi Director General of Police Manoj Malviyada Sokos notice issue tawkhre Rajasthan gi Udaipur da Kanhaiya Lan Kauba Pituba mioi ama hatkibagi thodok tamaru oiba accused sing oriba
Riyaz Akhtari amasung Gaurs Mohammed National Investigation Agency NIA na Delhi da puragani haire. Sathiraba mihat asigi matangda thijinbagi thaba adu Central Probe Agency asida sinaraba matungda khongthang asi lakpani makhoi Delhi gi court amada puthokani haire. West Bengal gi mikhal matungi violence amasung Boktuida thokiba miyoi kya pulap hatkiba thaudokumba maru oiba case kaya thijinbagi thabakta lusingliba CBI gi maru oiba official transfer tawkhre. School bus singda camera sing amasung sensor sing install taunana bagi damakta Tamil Nadu government na State Motor Vehicle Department da kumja English ani kungani thoigi Tamil Nadu Motor Vehicles Regulation and Control of School Buses Special Rules amend taunana ba haijakre. Lakadoriba kumja Englishing ani kunga humdoida Tripura gi oina pangthokadoriba State Assembly election da BJP maithiba pinana bagidamak CPIM na wakhal manaba party Singapore na thabak tauminana bagidamak sem saduna lairi haina hanagi Chief Minister Manik Sarkar na phongdorakle. Nagaland State pu awang bathakta pukhana bahona bada state asida lairiba mipum khudingmak nungsi sanana leiminaba amadi pukchal sengna amato oina thabak tauminabagi tangai fadaba lai haina state asigi Chief Minister Naiphiu Riona ngarang phongthokkhre. Assam gi Bazali district ta leiba matai manau mingondagi pusiluba senfam singi sendoi hunbang amlaktaba na maram oiraga masamaki mayumda thauri yanduna Sijaram le haire. Mizoram da hokiba chahi khara asida mayaiga bachinjak chaba amadi yonbagi sang khanghaudane hengalakliba si thingnana ba tongan ba government agency sing amadi Assam Rifles yauna kana honaraba sumai pakpa ngamdre maram maduna mayaiga bachinjak state asidagi mapung phana thingba ngamnana bagi damak anauba policy semduna hanadagi hena thabak Kangkhat halagani haina Chief Minister Joyram Thangana ngarang phongdokkhre. Masagi sahi manga khakta ngairiba nupi macha amabu nupi oibigi ikai khumnaba manghalaba matung hatpagi thodokta Chennai haibagi maralda phajinduna jailda thamlakhiba miyoi ama Tripura gi district court amana maral leire haina warep takibaga loinana sibagi cheirak pikhre haire. Furup maselgi marakta nungainadaba thaudok-sing thohalakpa yaba aranba pau sandokluba miyoi ama pulisna phagatkhre. Israeli lawmakers singna sagol senumita bot launaduna parliament muthatpada mot amata oina yanaba purakkhre. Pakistan gi Punjab province ki PMLN government da asoba saitheng piba khongthang amada Hamza Shehbaz pu Chief Minister oina khanbagi mayokta PTI na file tokiba appeal sagol se numita Lahore High Court na yakhre. US Mexico border ga naknaba Texas ki San Antonio City da tractor Taylor amada migrant Yankhai ga humdoigi asiba haksang sing thengnakiba matungda miyoi mari charge tawre haina authority signa phongdorakle. Yemen gi khathangba port city Aden da awang bathaki security official amagi motorcade amada car bomb pokhai handuna attack tawkhre haina government official amana phongdokhre. Udaipur City da Hindu tailor ama hatkibagi thaudok Islamabad ka mari leinai haiba Indian media gi reporting Pakistan na reject tawkhre haire. Sahi asigi ahum suba Typhoon Saba khathangba China gi Ithat province Hainan pang na sisinkhre haina phongdorakle. Philippines ki Laikhidraba Lusingba Ferdinand Marcos ki masanupa Ferdinand
मार्कोस जूनियर सगोलसेन नुमिता कैपिटल मनीलागी नेशन म्यूजियम दा मियोय लिसिंग कयागी ममांगदा लेबा असिगी तरागा तरे सुबह प्रेसिडेंट ओइना वासक लौख्रे येलौ मिसिंगी प्रोटेक्सता वायोलेंस हेंगलकले हाइना पल्लदुना इक्वेडर गी प्रोविंस मरी हाइबदी अजुए इम्बा बुरा सुकुम्बियोस अमसुंग ओरेलानादा नुमित कुंथ्रानी इमरजेंसी लेरगनी हाइना युमजकैसा नुमिता लेबासिगी प्रेसिडेंट गुइलेर्मो लाचोना लाउथोख्रे हाइरे सानबगी पाउदा डायरेक्टोरेट ऑफ यूथ अफेयर्स इन स्पोर्ट्स खुमल लंपांगना सिंधुना पांगथोकपा हुम्फुमाथोय सुबा स्टेट 11 सुबर्टो मुखर्जी फुटबॉल टूर्नामेंट की ngarang खुमलंपा आर्टिफिशियल टर्फ ग्राउंड दा लोइसिनखिबगा लोइनना थौबाल डिस्ट्रिक्ट की हैरोक हायर सेकेंडरी स्कूल न सही तरा मरी मखागी अदुगा इम्फाल वेस्ट की सिटी हायर सेकेंडरी स्कूल मयांग इम्फाल ना सही तरा तरेट मखागी विनर ओइख्रे ओलंपिक मेडालिस्ट अनिरक ओइख्रबी पीवी सिंधु अमदी थॉमस कप की स्टार हाइस एस प्रणोय अनि नंगरांग सानाखिबा मखोइगी सेकेंड राउंड की मैच दा माई पाक्तुना मलेशिया ओपन सुपर 750 बैडमिंटन टूर्नामेंट की क्वार्टर फाइनल चंगबंगमख्रे पोलोय ग्रुप न सिंधुना अहानबा बसंत कुमार मेमोरियल 5 एसाइड फुटबॉल टूर्नामेंट ngarang चिंगारेल तेजपुर दा लेबा पोलोय ट्रफ ग्राउंड दा होगदोखिबगा लोइनना HIFA A लुआंग संगबमना nganba FCB हाइंगांगबु ग्रुप A गी अहुबा मैच दा पांसिल तरुक अहुमदा माइथिबा पिख्रे मणिपुर ने युम्बु ओइदुना इम्फाल दा जुलाई 3 तगी कुनगमरी फावबा पांगथोकदौरिबा अहानबा नॉर्थ ईस्ट वीमेन फुटबॉल टूर्नामेंट सरुक याननबा स्टेट वीमेन फुटबॉल टीम सेमननबा ट्रायल कम कोचिंग की नुपी फुटबॉलर कुंट्रा ngarang ऑल मणिपुर फुटबॉल एसोसिएशन अम्फाना खनख्रे हाइरे MMA स्ट्राइकिंग अमदी एमेचर मुए थाई नेशनल चैंपियनशिप दा अहुमलक गोल्ड मेडल लौरखरबा इंटरनेशनल एमेचर मिक्स मार्शल आर्ट्स फाइटर फानजौबम निरंजनबु ngarang इम्फाल दगी जिरीबाम दा हेक थुंगलबगा जिरीबाम गी मियामना हराउ तयाम फोंगदोकपगा लोइनना तरामना ओख्रे हाइरे अल्भारो मोराताना महाकी जुवेंटस की लोन ngarang लोइसिनख्रबा मतुंग इलेक्ट्रिको मार्डिट अमुक हलकलगनी हाइना सेरी ए गी क्लब ना लाउथोख्रे अर्नेस्टो भालबार्डेबु ला लिगा टीम अमा ओरिबा इलेक्ट्रिको बिलबाओ गी अहुमलक सुबा कोच ओइननबगीदमक खनख्रे अमदी इंडियन एस सनिया मिर्जा अमदी महाकी चेक की पार्टनर लूसी राडेका ngarang sanakhiba विम्बेल्डन गी विमेन्स डबल्स की फर्स्ट राउंड दा पोलिस ब्राजीलियन पियर मैगडेला फ्रैक अमदी बेट्रोस हेडेड आयागी मखुता मरी तरुक मरी तरुक अनिदा माइथिदुना लेहौरे लोसिलकपदा मरोइबा पाव अमोहना मणिपुर की ख्वाइदगी तमथिरबा लैंडस्लाइड तमियोय मरिफुगा माथोय सोहनख्रे टेरिटोरियल आर्मी पर्सनल अनि याउना मियोय निपान यसिबक सांगसिंग फंगले मियोय 19 सोलगा फंगले टेरिटोरियल आर्मी याउना मियोय 59 थिबा खंगद्रे खुदोंग थिबा तारबसिंग पीबा याबा मतेंग सिंग पीगनी हाइना लेबा असिगी प्राइम मिनिस्टर नरेंद्र मोदी ना थाजबा पीख्रे होम मिनिस्टर ना लैंडस्लाइड की फिबम यंगसिननबा खंगहलकले हाइरे गवर्नर लागनेसना थमोय सोंगना अवाबा फोंदोख्रे अमरोमदा
ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗ ꯂꯨꯄꯥ ꯂꯥꯛ 5 ꯑꯁꯣꯛꯄꯗꯅ ꯂꯨꯄꯥ 50,000 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯃꯤꯌꯥꯝꯗ ꯄꯤꯔꯛꯂꯤ꯫ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯒꯦꯠ ꯁꯣ ꯂꯣꯟꯁꯤꯜꯂꯨꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯖꯣꯏ ꯀꯛꯆꯤꯡ ꯇꯥꯕꯝ ꯑꯃꯁꯨꯡ ꯂꯩꯃꯄꯣꯛꯄꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔꯒꯤ ꯀꯦꯁ NIAꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯅꯕ ꯕꯤꯁꯅꯨꯄꯨꯔꯒꯤ SPꯅ DGPꯗ ꯍꯥꯏꯖꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯨꯂꯥꯏ 13, 2022 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯑꯦꯛꯅꯥꯊ ꯁꯤꯟꯗꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯊꯝꯆꯦꯠ ꯆꯥꯔꯨꯕ ꯃꯄꯥ ꯃꯆꯥ ꯑꯣꯕ ꯑꯃꯗꯤ ꯀꯣꯛ ꯉꯥꯎꯕ ꯇꯧꯔꯛꯄꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯊꯧꯕꯥꯜꯗ ꯃꯦꯇ꯭ꯔꯤꯛ ꯇꯟ 150 ꯆꯟꯒꯗꯕ ꯐꯔꯇꯤꯂꯥꯏꯖꯔ ꯒꯣꯗꯥꯎꯟ 2 ꯁꯪꯒꯥꯈ꯭ꯔꯦ꯫ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫